ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯔꯥꯡ ꯅꯪꯗꯤ ꯂꯩꯅꯨꯡꯁꯤ, ꯂꯩꯅꯝ ꯃꯥꯗꯤ ꯑꯌꯤꯡꯕꯤ, ꯂꯩꯌꯣꯡ ꯌꯦꯡꯉꯤ ꯅꯤꯡꯊꯤꯕꯤ, ꯂꯩꯁꯨ ꯌꯦꯡꯉꯤ ꯇꯉꯥꯡꯕꯤ, ꯂꯩꯈꯣꯛ ꯌꯦꯡꯉꯤ ꯑꯀꯟꯕꯤ, ꯁꯤꯡꯉꯦꯜ ꯅꯪꯗꯤ ꯁꯛꯍꯦꯟꯕꯤ꯫ ꯇꯥꯡꯅ ꯍꯧꯕꯤ ꯂꯩꯔꯥꯡꯅꯤ, ꯇꯥꯏꯕꯪ ꯀꯅꯥ ꯎꯍꯟꯗ ꯄꯥꯃꯦꯜ ꯊꯛꯇ ꯁꯥꯠꯄꯤꯅꯤ, ꯎꯔꯤꯒꯨꯝꯅ ꯇꯥꯡꯖꯗꯦ ꯑꯋꯥꯡꯕ ꯊꯛꯀꯤ ꯂꯩꯔꯥꯡꯅꯤ, ꯅꯨꯡꯁꯤꯕꯤ ꯅꯪꯗꯤ ꯎ ꯊꯝꯕꯥꯜ꯫ ꯊꯤꯡꯉꯦꯜ ꯈꯨꯟꯗꯤ ꯂꯝ ꯅꯨꯡꯁꯤ, ꯎꯄꯥꯜ ꯌꯦꯡꯉꯤ ꯃꯀꯨꯜꯅꯤ, ꯂꯧꯕꯨꯛ ꯌꯦꯡꯉꯤ ꯈꯨꯡꯄꯥꯛꯅꯤ, ꯏꯁꯤꯡ ꯌꯦꯡꯉꯤ ꯑꯋꯣꯡꯄꯥꯠ, ꯂꯩꯔꯥꯡ ꯌꯦꯡꯉꯤ ꯀꯣꯝꯕꯤꯔꯩ, ꯂꯩꯅꯝ ꯌꯦꯡꯉꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ, ꯅꯨꯖꯥ ꯌꯦꯡꯉꯤ ꯃꯋꯥꯠꯇꯦ, ꯄꯥꯈꯪ ꯌꯦꯡꯉꯤ ꯃꯌꯥꯝꯃꯤ, ꯅꯤꯡꯊꯧ ꯌꯦꯡꯉꯤ ꯑꯊꯣꯏꯕ, ꯀꯩꯊꯦꯜ ꯌꯦꯡꯉꯤ ꯃꯤꯇ꯭ꯔꯪꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ꯭ꯔꯕ, ꯅꯨꯡꯁꯤꯕꯇꯅ ꯊꯜꯂꯕꯤ ꯅꯨꯡꯁꯤꯔꯕ ꯊꯤꯡꯉꯦꯜ ꯈꯨꯟꯅꯤ ꯂꯝ ꯅꯨꯡꯁꯤ꯫ ꯅꯤꯡꯊꯤꯔꯕ ꯑꯌꯨꯛꯇꯨ ꯃꯥꯟꯖꯥ ꯑꯋꯣꯡꯄꯥꯠ ꯌꯥꯏꯗ ꯍꯤ ꯍꯣꯜꯂꯗꯨꯅ ꯃꯇꯥꯎ ꯈꯣꯡꯅꯦꯝꯒ ꯊꯔꯣ ꯊꯝꯕꯥꯜ ꯍꯦꯛꯂꯤ꯫ ꯏꯇꯥꯎ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯈꯔ ꯍꯦꯛꯑꯗꯤ? ꯄꯥꯠ ꯑꯁꯤꯗ ꯁꯥꯠꯂꯤꯕ ꯊꯔꯣ ꯊꯝꯕꯥꯜ ꯄꯨꯝꯕ ꯅꯪ ꯂꯩꯁꯅꯥꯗ ꯂꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯕꯨ ꯉꯟꯇꯥꯅ ꯉꯧꯊꯣꯛꯏꯁꯤꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦ꯫ ꯑꯩ ꯇꯨꯝꯁꯤꯠ ꯑꯝꯇ ꯐꯥꯗ꯭ꯔꯤꯃꯤꯀꯣ꯫ ꯈꯣꯡꯅꯦꯝ ꯇꯨꯝꯕ ꯑꯣꯛꯇꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯥꯟꯖꯗ ꯋꯥꯀꯠꯂꯤ꯫ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯉꯁꯤ ꯇꯨꯝꯍꯧꯗ꯭ꯔꯗꯤ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯕ ꯐꯪꯉꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯇꯥꯅꯤꯡꯗꯦ ꯌꯥꯝ ꯂꯥꯡꯅꯨ꯫ ꯌꯥꯍꯧ ꯉꯟꯕ ꯍꯥꯏꯕꯁꯦ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ꯫ ꯅꯈꯣꯡ ꯅꯦꯝꯃꯤꯗꯣ ꯋꯥꯡꯈꯠꯂꯦ ꯍꯥꯏꯕꯅꯤ ꯌꯥꯍꯧ ꯉꯟꯕꯁꯦ꯫ ꯁꯨꯃꯥꯏꯅ ꯉꯟꯅ ꯍꯧꯒꯠꯂꯗꯤꯅꯦ, ꯉꯟꯇꯥꯅ ꯍꯧꯒꯠꯂꯗꯤ ꯅꯪ ꯋꯥꯡꯕ ꯍꯦꯟꯒꯠꯇꯣꯏꯅꯤ꯫ ꯑꯗꯒꯤ ꯅꯃꯤꯡ ꯈꯣꯡꯅꯦꯝ ꯀꯧꯔꯤꯒꯗꯣ ꯈꯣꯡꯋꯥꯡ ꯀꯥꯏꯅꯒ ꯑꯣꯟꯒꯦ ꯍꯥꯏꯔꯛꯀꯅꯤꯅꯦ, ꯈꯣꯡꯋꯥꯡ꯫ ꯈꯣꯡꯅꯦꯝꯒꯤ ꯑꯁꯥꯎꯕꯁꯤ ꯃꯥꯕꯨ ꯅꯦꯝꯃꯤ ꯍꯥꯏꯕꯁꯤꯅꯤ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯈꯣꯡꯅꯦꯝ ꯃꯍꯥꯛꯁꯤ ꯌꯥꯝꯅ ꯅꯦꯝꯃꯤ, ꯈꯨꯗꯨꯞ 5ꯃꯨꯛꯇꯅꯤ ꯃꯥꯅ ꯋꯥꯡꯂꯤꯕ꯫ ꯑꯗꯨꯝꯅꯒ ꯃꯥꯟꯖꯅ ꯀꯔꯦꯝꯅꯕꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯀꯥꯇꯨ ꯊꯥꯡꯇꯣꯛꯄ ꯃꯈꯩ ꯁꯠ ꯈꯨꯝꯂꯛꯏ꯫ ꯅꯦꯝꯅꯤꯡꯗꯅ ꯅꯦꯝꯃꯤꯔꯣꯁꯤ ꯑꯩꯅ? ꯏꯃꯥ ꯍꯥꯏꯔ ꯀꯤꯟꯃꯨꯛꯇ ꯋꯥꯡ, ꯄꯥꯕ ꯍꯥꯏꯔ ꯀꯥꯞꯃꯨꯛꯇ ꯋꯥꯡ, ꯃꯣꯏꯅꯤꯅ ꯄꯣꯛꯄ ꯃꯆꯥꯏꯁꯨ ꯅꯦꯝꯕ ꯇꯥꯕꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏ ꯑꯔꯥꯛ ꯐꯤꯕꯝ ꯌꯦꯡꯂꯒ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ, ꯅꯧꯁꯤꯅ ꯊꯥꯔꯛꯀꯅꯤ꯫ ꯍꯥꯏꯖꯔꯤꯕ ꯍꯥꯏꯗꯨꯅꯤ, ꯃꯕꯨꯛꯇꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯈꯣꯡꯅꯦꯝ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯤꯅꯤ꯫ ꯃꯥꯟꯖ ꯑꯃꯗꯤ ꯈꯣꯡꯅꯦꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯖꯔꯛꯂꯕ ꯃꯔꯨꯞꯅꯤ꯫ ꯈꯣꯡꯅꯦꯝꯅ ꯁꯥꯎꯕꯗꯨꯗ ꯃꯥꯟꯖ ꯅꯣꯛꯅꯤꯡꯂꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯛꯇ ꯁꯥꯔꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯁ ꯍꯣꯏꯁꯤ ꯍꯣꯏꯁꯤ, ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯤꯅꯤꯁꯨ ꯈꯪꯗ ꯌꯥꯝ ꯑꯀꯟ ꯑꯔꯤꯡ ꯁꯥꯔꯗꯣ꯫ ꯌꯥꯔꯦ ꯀꯥꯔꯁꯦ꯫ ꯂꯩꯁꯨ ꯐꯅ ꯌꯥꯝꯃꯤ ꯍꯦꯛꯏꯁꯦ, ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯐꯤꯖꯣꯜ ꯁꯤꯜꯂꯒ ꯊꯣꯔꯛꯑꯣ꯫ ꯏꯃꯥ ꯏꯔꯩꯃ ꯈꯨꯔꯨꯝꯕ ꯆꯠꯀꯗꯣꯏꯅꯤ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯈꯣꯡꯅꯦꯝ ꯏꯪꯉꯉꯛꯄ ꯃꯈꯩ ꯈꯨꯝꯂꯛꯏ꯫ ꯑꯗꯨꯗ ꯀꯃꯥꯏꯅ ꯀꯩꯒꯤ ꯆꯠꯇꯣꯏꯕ? ꯑꯁ ꯏꯇꯥꯎ, ꯅꯪꯁꯤ ꯄꯪꯈ꯭ꯔꯦꯗꯀꯣ꯫ ꯂꯩ ꯍꯦꯛꯂꯤꯁꯦ ꯂꯩꯁꯅꯥꯗ ꯄꯤꯗꯣꯏꯅꯤ, ꯑꯗꯨꯒ ꯊꯔꯣꯁꯤꯅ ꯂꯥꯏꯗ ꯀꯠꯅꯕ꯫ ꯃꯦꯂꯩꯅ ꯉꯔꯥꯡ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯄꯗ ꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯇꯥꯍꯧꯗ꯭ꯔꯣ ꯅꯪ? ꯃꯤꯝꯆꯥ ꯌꯦꯡꯉ ꯂꯩꯔꯤꯉꯩꯗ ꯅꯪꯗꯤ ꯀꯩꯝ ꯈꯪꯉꯝꯃꯔꯣꯏꯅꯦ꯫ ꯈꯣꯡꯅꯦꯝ ꯍꯥꯏꯐꯦꯠꯀꯁꯨ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯨꯜꯁꯤꯗ ꯑꯩꯅ ꯋꯥꯡꯕ ꯍꯦꯟꯕ ꯅꯨꯄꯤ ꯍꯥꯏꯕꯕꯨ ꯃꯤꯝꯆꯥ ꯈꯛꯇꯅꯤ꯫ ꯃꯥ ꯌꯦꯡꯗ꯭ꯔꯗꯤ ꯋꯥꯇꯣꯟ ꯌꯦꯡꯈꯠꯄꯗꯧꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕ ꯅꯨꯄꯤ ꯑꯃꯨꯛ ꯌꯦꯡꯉꯨꯈꯤꯗ꯭ꯔꯣ? ꯃꯁꯛ ꯍꯥꯏꯔ ꯅꯨꯡꯁꯤ ꯃꯤꯝꯆꯥꯗꯣ, ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯃꯧꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯥꯟꯖ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯈꯜꯂꯨ ꯈꯜꯂꯨ, ꯑꯗꯣ ꯃꯦꯂꯩꯅ ꯍꯥꯏꯔꯝꯂꯤꯕ ꯂꯩꯁꯅꯥ, ꯃꯦꯂꯩ, ꯃꯦꯝꯆꯥ ꯃꯈꯣꯏ ꯃꯇꯥꯎꯔꯩ ꯈꯔꯒ ꯈꯨꯜꯒꯤ ꯂꯥꯏꯗꯣ ꯏꯃꯥ ꯏꯔꯩꯃ ꯂꯩꯔꯦꯝꯕꯤ ꯍꯔꯥꯎꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯀꯅꯤ ꯍꯥꯏ ꯉꯁꯤꯁꯦ꯫ ꯑꯗꯨꯗ ꯂꯥꯏꯗ ꯀꯠꯅꯅꯕ ꯂꯩꯔꯥꯡ ꯊꯔꯣ ꯊꯝꯕꯥꯜ ꯑꯩꯉꯣꯟꯗ ꯍꯦꯛꯄꯤꯔꯣ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯁꯨꯛ ꯌꯥꯝ ꯍꯦꯛꯏꯁꯦ꯫ ꯊꯔꯣꯁꯤꯅ ꯂꯥꯏꯗ ꯀꯠꯅꯕ, ꯑꯗꯨꯒ ꯊꯝꯕꯥꯜꯁꯤꯅ ꯂꯩꯁꯅꯥꯗ ꯄꯤꯗꯣꯏꯅꯦ ꯇꯥꯎ꯫ ꯅꯪ ꯑꯃꯩꯕꯣ ꯅꯨꯡꯁꯤꯌꯦꯁꯨ ꯐꯣꯡꯗꯣꯛꯇ ꯃꯁꯥ ꯈꯪꯗ ꯀꯣꯏꯌꯦꯗꯣ ꯑꯗꯨꯝ ꯇꯧꯔ ꯂꯩꯔꯗꯅ ꯅꯠꯇꯦ꯫ ꯅꯪꯅ ꯂꯩꯁꯅꯥꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯔꯤꯗꯨꯕꯨ ꯅꯣꯡꯃꯇ ꯃꯥꯅ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯉꯛꯇꯦꯃꯤ꯫ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯝꯆꯥ ꯑꯩꯈꯣꯏꯗꯤ ꯃꯤꯆꯤꯒ ꯌꯥꯝ ꯇꯣꯏꯅ ꯈꯠꯅꯔꯤ ꯄꯣꯠꯅꯤ꯫ ꯏꯇꯥꯎ, ꯅꯪꯒꯤꯗꯨꯗꯤ ꯑꯣꯏꯅꯝꯗꯦꯕꯣ꯫ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕ ꯇꯥꯗꯨꯝ ꯇꯣꯛꯀꯅꯤꯀꯣ꯫ ꯃꯥꯟꯖ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯈꯪꯗꯁꯅꯨ ꯏꯇꯥꯎ, ꯅꯨꯡꯁꯤꯕꯁꯤꯕꯨ ꯆꯤꯟꯕꯥꯜꯗ ꯍꯥꯏꯔꯒ ꯂꯣꯏꯔꯕ꯭ꯔꯣ? ꯊꯕꯛꯅꯤ ꯃꯔꯨꯗꯤ꯫ ꯁꯔꯨ ꯄꯥꯟꯅꯕ ꯂꯩꯇꯣꯟꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯍꯦꯛꯇ ꯑꯣꯏꯔꯕ꯭ꯔꯕ? ꯊꯃꯣꯏꯅꯨꯡꯗ ꯊꯝꯕ, ꯃꯥꯒꯤꯗ ꯈꯟꯖꯕ, ꯁꯣꯏꯈꯤꯗ꯭ꯔꯥ ꯄꯥꯈꯠꯆꯕ, ꯃꯥꯕꯨ ꯁꯦꯟꯅꯖꯕꯁꯦ, ꯃꯁꯤꯗ ꯂꯩꯁꯅꯥꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯤꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫
ibo wai ga di nupi da har di leirang ken gum kelani ai gon da hai bu na di kishu kan da re ko ai ta ning de adu gu mom ta hoi khoi di nusi sat mimsa do handa mu ka ai gon di yenga di ai da har nusi kui re ibani yeng da re si manja khongniem ki angau bu wahi taraga magok haira duna tapna nok sei aduga asum nai re yarisi thinki na bani law chat na batau si asi haira duna ani du patpana duda hi du honjin duna thamlam laga mayum mai kai halaklammi manja amadi khongniem si yum nak narami manja gi yum leira batung thongal ani chatlaga khongniem gi si yum leirammi asum lakpuna manja konthong yausilaklabada khongniem da mu hairi daw ai leurage nang su ai yek loibaga noi de la do nang lo silaga leiramu ko nangi ki de nang leibudo amuk tawra phasu phazaro de saktu da khongnem masina hariba ngangli besai ba matagum khado mege thiledu nai re na baibo nanggo ngasi lai khrumu sat prabhu sei sa tu ni se khupak shin thar diba lashna unina manja khumlu je nokladuna mayumda changkhirami khongnem so dumak mayumda haladuna lusina bu tawrami manja lay mayam adu pariduna lakpu ubada mamangan bina mangoldagi asum naire imagi bungo adu kya malai singa du di nang ni kai dau dori ba nate nang bu pata sat pa lay makai loi ni dek lak labrai mia ima lai de katna bani ai ima ire me le bi khurum sa toy ni iru lu ki ima na lai khurum na sena na ba phi khra puthok piram adu ga lay sing sa si thamna sina ong to yum sin nu sem biram asi haraduna manja hatu imungdagi khudai phadi laukthok luduna sumang maton du de leriba mamangi pukri du irujarami ngan bisu kari no ngangaladuna masan hairam singo tawri manja irujabalore karakli mamada mu asum haire kadaima agi pirolde leigadu semuloraba holoi dawre nangi piroldu su imana puthok du na ne thamlam labani imung sang du na hongluro manja panthadri satchang khiduna piroladu honglaga thoraklami kadaima leisinu piro khongnem ngairamani chalukige asi haraduna manja mamana ningthina sembiraba tharo thambal adu puraduna thokhirami manja zatkiba yengduna nganbina asumna lawhori hai ningthina chaluko horenya laida katpa hairo hairaga purawu imada manja satna mama butana ba asumna haire hoi ma purake asumna manja khongnem gi yum tamna laklammi somna khongnem su mafi kanna seli khongnem phaijom sena mama da asumna hairaklammi hoi ma malem le sadam da puthoro amta na mulaomi lao lingyan du na kadai du khongnem gi mama kabok lei imung da gi asumna khumlei hai karino koilaw lawri bu bo purak lage nang bu ngak ta ngai ba ngamdrabro asi haraduna kabok lei imung da gi thorak tuna amuk makha tare karino lai khurma sat pabu duhong bagi bordong na kireba ha aine ko ka ngamse da weiba se kadai malem mai sa do nambirage se linga su purak le si mana koino namu se kai khar phaja lo ko yare se namle phajare lingan sia imayan sinbirage se asumna mama masa ngang na ringi tanza du da manja su khongnem mu kau du na sanglaklami hoi taw khongnem lojibo chadam tawrusimi lo khongnem su sat khumi holore taw ayam phajare ngasidi kabuk leisu manja da kauri ibungo manja nangsu laklabaro loire tataw losinba loire nasai dagi mana amuk toiba lai khurum sa tawri ni haidana langbada nya ine ko ka ngawi de bungo koine ima ire melere bi harawri ida koine su khurum sa haidana chake dawbani khurum ga dawni chatluru khongnem su make sem ya ba sem loire du na hairi idaw chalisla ima ai thoi he manja su kabok leidon sindun hairaklammi adudi ne akhoi chalukigi chalu hai adunoi pangtheng gadi thenglakanu ko asumna manja khongnem anidu ireima leirembi masai gun tamna laklammi lambi da sum chatna satna khongnem na manja da asum naire idaw marang tawda aidi mimsa da pinaba kaisi poraude kamdong nasa phajana honaringai kauri uramni ba hoi aidi ikaw thori manja nagyet haife yengluraga asum naire yarase
ꯑꯥꯗ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯍꯧꯔꯤꯁꯦ ꯑꯁꯤꯗꯒꯤ ꯂꯩꯍꯥꯎ ꯈꯔ ꯍꯦꯛꯈ꯭ꯔꯁꯤ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯣ ꯐꯔꯦꯗ ꯑꯁꯤꯅ ꯐꯔꯅꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯦꯝꯆꯥꯗ ꯅꯨꯡꯁꯤ ꯐꯣꯡꯗꯒꯤ ꯈꯜꯂꯕꯣ ꯊꯤꯅꯒꯨꯝ ꯆꯩꯔꯛꯇꯅꯀꯣ ꯑꯁ ꯀꯩꯁꯨ ꯆꯔꯣꯏꯗ ꯃꯤ ꯑꯩꯈꯣꯏꯅꯦ ꯀꯨꯏꯔꯦꯃꯤ ꯇꯨꯃꯤꯟ ꯌꯦꯡꯅꯔꯤꯁꯦ ꯉꯁꯤꯒ ꯌꯦꯡꯉꯗꯤ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯦꯃꯤ ꯑꯩꯗꯤ ꯍꯥꯏꯔꯣ ꯈꯠꯇꯤ ꯈꯟꯅꯔꯛꯀꯅꯨꯀꯣ ꯂꯩꯁꯅꯥꯒꯤ ꯃꯥꯡꯗꯒ ꯑꯩ ꯏꯀꯥꯏꯖꯩ ꯏꯁ ꯅꯪ ꯈꯛ ꯃꯉꯥꯏꯔꯦ ꯏꯀꯥꯏꯕ ꯈꯪꯉꯤꯁꯦ ꯇꯧꯅꯨꯏꯕꯣ ꯃꯤꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯅꯇꯣꯝꯗꯩ ꯈꯟꯅꯨꯅꯦ ꯑꯁꯨꯝ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯕꯨ ꯂꯩꯍꯥꯎ ꯃꯈꯣꯡ ꯌꯧꯔꯕꯗ ꯃꯥꯟꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯍꯥꯎꯁꯦ ꯑꯩ ꯍꯦꯛꯄꯤꯔꯒꯦ ꯅꯪꯅ ꯂꯥꯝꯕ ꯐꯪꯗꯧꯁꯨ ꯅꯠꯇ꯭ꯔꯦ ꯈꯣꯡꯅꯦꯝ ꯃꯃꯤꯠꯀ ꯐꯩꯔꯞ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯂꯛꯇꯦ ꯃꯇꯧꯗꯨꯗ ꯃꯥꯟꯖ ꯍꯥꯏꯐꯦꯠ ꯅꯣꯛꯂꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯥꯎ ꯈꯔ ꯍꯦꯛꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯍꯥꯎ ꯈꯔꯁꯨ ꯍꯦꯛꯂꯗꯨꯅ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯔꯩꯃ ꯂꯩꯔꯦꯝꯕꯤ ꯃꯁꯥꯏꯒꯣꯟꯗ ꯊꯨꯡꯂꯔꯦ ꯏꯇꯥꯎ ꯃꯥꯟꯖ ꯃꯣꯏꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇ꯭ꯔꯤ ꯑꯃꯨꯛ ꯉꯥꯏꯗꯣꯏꯅꯤꯅ ꯑꯩꯈꯣꯏꯅꯤꯁꯦ ꯍꯣꯏ ꯏꯇꯥꯎ ꯁ꯭ꯋꯥꯏꯗ ꯉꯥꯛ ꯉꯥꯏꯔꯤꯁꯤ ꯂꯥꯛꯑꯅꯤꯗ ꯈꯣꯡꯅꯦꯝꯁꯨ ꯐꯤꯕꯝꯒ ꯍꯥꯏꯐꯦꯠ ꯁꯦꯝꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯗ ꯅꯨꯄꯥꯅ ꯅꯨꯄꯤ ꯉꯥꯏꯕ ꯍꯥꯏꯁꯤ ꯍꯧꯅꯁꯥꯅꯤ ꯏꯁꯥ ꯅꯣꯡꯃ ꯁꯨꯝ ꯂꯥꯟꯒꯤ ꯉꯥꯏꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯗꯨꯅꯤ ꯑꯩꯁꯤ ꯉꯁꯤꯁꯦ ꯐꯗꯤ ꯐꯖꯔꯤ ꯃꯦꯝꯆꯥꯅ ꯎꯕꯗ ꯁꯣꯏ ꯉꯥꯎꯔꯅꯤ ꯈꯣꯡꯅꯦꯝ ꯅꯁꯥꯅ ꯅꯁꯥ ꯊꯥꯒꯠꯆꯕꯗꯣ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯇꯥꯕ ꯋꯥꯔꯦꯕ ꯅꯪ ꯐꯖꯩ ꯐꯖꯗꯦꯗꯣ ꯍꯣꯔꯦꯟ ꯃꯦꯝꯆꯥꯅ ꯃꯔꯥꯏ ꯍꯥꯏꯖꯔꯅꯤ ꯅꯪꯒꯤꯗꯣ ꯑꯩ ꯊꯤ ꯀꯥꯏꯅ ꯍꯥꯏꯅꯤꯡꯉꯤꯅꯤꯅꯦ ꯑꯩ ꯈꯪꯉꯤ ꯇꯧꯅꯨꯏꯕꯣ ꯅꯪꯅ ꯈꯔ ꯋꯥꯡꯕ ꯍꯦꯟꯖꯔꯁꯨ ꯁꯛ ꯃꯥꯏ ꯌꯦꯡꯅꯔꯗꯤ ꯑꯩꯅ ꯀꯩꯁꯨ ꯇꯥꯗꯦꯀꯣ ꯑꯁ ꯏꯇꯥꯎ ꯌꯥꯔꯦꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯂꯩꯁꯅꯥ ꯃꯇꯥꯔꯣꯏꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯞꯅ ꯂꯥꯛꯂꯤꯕꯗꯨ ꯃꯥꯟꯖꯅ ꯎꯔꯦ ꯈꯣꯡꯅꯦꯝ ꯏꯇꯥꯎ ꯂꯥꯛꯑꯦꯕ ꯂꯩꯁꯅꯥ ꯍꯣꯏ ꯂꯥꯛꯏ ꯑꯁꯨꯝꯅ ꯇꯍꯥ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯃꯦꯝꯆꯥꯗꯤ ꯄꯥꯈꯪ ꯑꯣꯏꯕ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯊꯝꯂꯛꯄꯗ ꯅꯤꯡꯊꯤꯔꯕꯤ ꯇꯅꯧꯕꯤ ꯅꯨꯖꯥ ꯃꯈꯣꯏ ꯃꯔꯤ ꯈ꯭ꯋꯥꯡꯗ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯄꯨꯁꯦꯠ ꯍꯔꯥꯎ ꯐꯤ ꯑꯉꯧꯕꯤ ꯏꯟꯗꯨꯅ ꯂꯥꯏꯕꯛꯇ ꯃꯂꯦꯝ ꯂꯩꯁꯥ ꯅꯝꯂꯗꯨꯅ ꯍꯔꯥꯎ ꯅꯣꯛꯅ ꯈꯦꯅ ꯂꯥꯛꯂꯝꯃꯤ ꯎꯔꯦ ꯃꯦꯂꯩ ꯇꯔꯨꯕꯤ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯩꯁꯅꯥꯅ ꯌꯧꯁꯤꯜꯂꯛꯄꯗꯣ ꯃꯥꯟꯖꯗꯤ ꯂꯩꯁꯅꯥ ꯃꯥꯕꯨ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯖꯩ ꯁꯥꯏꯅꯣꯟ ꯇꯨꯕꯠ ꯀꯛꯂꯤꯕꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯃꯨꯔ ꯁꯝꯂꯥꯡ ꯀꯔꯤꯒꯗꯤ ꯆꯥꯡꯗꯝꯅꯒꯅꯤ ꯃꯍꯧꯁꯥꯒꯤ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯆꯨꯝꯅ ꯖꯨꯝ ꯇꯥꯕꯒꯨꯝꯃꯤ ꯁꯥꯏꯅꯣꯟ ꯃꯥꯒꯤ ꯍꯦꯛ ꯍꯛꯊꯪꯗꯤ ꯌꯦꯡꯁꯤꯜꯂꯨꯕ ꯂꯩꯇ ꯃꯨꯅ ꯀꯣꯜꯂꯤꯕꯤ ꯄꯤꯁꯨꯝ ꯑꯅꯤ ꯂꯨꯔꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯤ ꯀꯔꯝꯅꯕꯨ ꯁꯩꯊꯥꯁꯤꯒꯦ ꯁꯖꯤ ꯃꯤꯇꯥ ꯍꯥꯏꯁꯤꯔꯥ ꯊꯣꯠꯂꯕꯤ ꯅꯤꯡꯊꯤꯔꯕꯤ ꯈꯖꯥꯏꯗꯤ ꯀꯣꯔꯧ ꯃꯩꯁꯥ ꯐꯪꯈꯤꯕꯒꯤꯔ ꯇꯍꯥ ꯂꯥꯛꯄꯒꯤꯔ ꯁꯨꯝꯕ꯭ꯔꯩ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯏ ꯇꯨꯝꯇꯛ ꯇꯥꯕꯤ ꯅꯥꯇꯣꯟꯅ ꯏꯟꯁꯤꯜꯂꯤꯕ꯭ꯔꯥ ꯈꯨꯁꯦꯝ ꯌꯥꯎꯗ꯭ꯔꯥ ꯇꯉꯥꯡꯂꯕꯤ ꯆꯤꯟꯕꯥꯜ ꯃꯥꯕꯨ ꯌꯦꯡꯉꯣ ꯍꯥꯏꯅ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯊꯛꯇ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯃꯩꯇꯩ ꯆꯅꯨ ꯑꯁꯦꯡꯕꯤꯅꯤ ꯇꯥꯛꯂꯤ ꯇꯁꯦꯡꯕꯅꯤ ꯂꯩꯁꯅꯥ ꯃꯄꯨ ꯃꯥꯅ ꯁꯦꯝꯂꯛꯄꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯤ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯖꯩ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯂꯩꯁꯅꯥꯅ ꯄꯨꯡꯐꯥ ꯐꯥꯎꯖꯤꯟꯈꯤꯕꯒꯨꯝ ꯑꯁꯨꯝ ꯇꯨꯃꯤꯟ ꯌꯦꯡꯂꯗꯨꯅ ꯂꯦꯞꯂꯤ ꯋꯥꯈꯜ ꯑꯃꯗ ꯂꯨꯞꯂꯨꯔ ꯃꯥꯜꯂꯤ ꯈꯣꯡꯅꯦꯝꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯏꯇꯥꯎ ꯃꯥꯟꯖ ꯉꯥꯎꯔꯕ ꯅꯪꯕꯨ ꯀꯩꯅꯣ ꯇꯥꯗ꯭ꯔꯣꯃꯤ ꯉꯁꯥꯏꯗ ꯑꯩꯅ ꯀꯧꯔꯤꯁꯤꯕꯣ ꯃꯥꯟꯖ ꯈꯪꯂꯗꯨꯅ ꯇꯍꯥ ꯁꯠ ꯈꯨꯝꯃꯤ ꯍꯥꯎ ꯂꯩꯁꯅꯥ ꯅꯠꯇꯦ ꯏꯇꯥꯎ ꯇꯥꯏ ꯃꯤꯂꯩ ꯁꯤ ꯂꯩꯁꯤ ꯂꯩꯔꯦ ꯅꯠꯇꯦ ꯊꯝꯕꯥꯜꯗꯨ ꯄꯤꯔꯣ ꯂꯥꯏꯒꯤ ꯅꯠꯇꯦ ꯃꯥꯟꯖ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯦ ꯏꯀꯥꯏꯕꯁꯨ ꯈꯖꯤꯛ ꯐꯥꯎꯔꯛꯏ ꯃꯥꯟꯖꯒꯤ ꯃꯇꯧ ꯎꯔꯒ ꯈꯣꯡꯅꯦꯝꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ ꯃꯤꯂꯩ ꯏꯇꯥꯎ ꯃꯥꯟꯖ ꯑꯩꯈꯣꯏꯅꯤꯗꯤ ꯉꯁꯥꯏꯗꯤ ꯅꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯕꯗ ꯋꯥꯔꯕꯅꯤ ꯁꯤ ꯂꯥꯏꯗ ꯀꯠꯅꯅꯕ ꯊꯔꯣꯁꯤ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯣꯡꯅꯦꯝꯅ ꯃꯥꯟꯖꯗꯒꯤ ꯊꯔꯣꯁꯤꯡ ꯑꯗꯨ ꯂꯧꯔꯗꯨꯅ ꯃꯦꯂꯩꯗ ꯄꯤꯔꯝꯃꯤ ꯃꯦꯂꯩꯁꯨ ꯃꯥꯟꯖꯕꯨ ꯈꯖꯤꯛ ꯌꯦꯡꯂꯝꯂꯒ ꯈꯣꯡꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯇꯥ ꯈꯣꯡꯅꯦꯝ ꯋꯥꯔꯧꯅꯨꯀꯣ ꯑꯩꯈꯣꯏ ꯉꯟꯅꯗꯤ ꯊꯣꯔꯛꯄꯅꯤ ꯑꯗꯣ ꯇꯔꯨꯕꯤ ꯉꯥꯏꯕꯗ ꯊꯦꯡꯈ꯭ꯔꯤꯕ ꯈꯣꯡꯅꯦꯝꯁꯨ ꯅꯣꯛꯇꯨꯅ ꯁꯨꯝ ꯈꯨꯝꯃꯤ ꯋꯥꯔꯧꯗꯦꯗ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯪꯉꯁꯤ ꯂꯥꯏ ꯈꯨꯔꯨꯝꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯦꯂꯩ ꯑꯃꯗꯤ ꯇꯔꯨꯕꯤꯅ ꯄꯥꯡꯊꯥꯗꯨꯅ ꯆꯠꯂꯤ ꯃꯅꯤꯡꯗ ꯃꯦꯝꯆꯥ ꯆꯠꯄꯗꯨꯗ ꯈꯣꯡꯅꯦꯝꯁꯨ ꯏꯟꯅꯈ꯭ꯔꯤ ꯃꯥꯟꯖꯗ ꯌꯦꯡꯂꯨꯗ꯭ꯔꯤ ꯃꯥꯟꯖꯗꯤ ꯂꯦꯞꯇꯨꯅ ꯂꯩ ꯃꯗꯨ ꯎꯔꯒ ꯂꯩꯁꯅꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥ ꯃꯥꯟꯖ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯁꯦꯡꯂꯧ ꯁꯛꯇꯝꯗ ꯅꯠꯇꯦ ꯂꯩꯁꯅꯥ ꯈꯣꯟꯖꯦꯜꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯕꯗ ꯃꯥꯟꯖ ꯊꯃꯣꯏ ꯑꯗꯨ ꯄꯨꯝꯏꯪ ꯏꯪꯊꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯆꯪꯉꯁꯤ ꯑꯗꯨ ꯂꯩꯁꯅꯥ ꯁꯤ ꯁꯤꯡꯒꯜ ꯊꯝꯕꯥꯜ ꯂꯩꯔꯥꯡꯁꯤꯡꯁꯦ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯂꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯂꯩꯁꯅꯥ ꯍꯔꯥꯎꯅ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯕꯨ ꯂꯧꯔꯗꯨꯅ ꯍꯥꯏꯔꯛꯏ
ꯃꯥꯟꯖ ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯡꯁꯤꯔꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯃꯥꯟꯖꯗꯤ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯝꯃꯤ ꯑꯉꯛꯄꯅꯤ ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯅꯕ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯌꯥꯅꯤꯡꯏ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯩ ꯌꯦꯡꯂꯤꯕ ꯃꯈꯩ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯄꯨ ꯃꯥꯅ ꯇꯝꯂꯛꯄ ꯑꯁꯦꯡꯕ ꯈꯨꯗꯣꯜꯒꯨꯝ ꯅꯤꯡꯊꯤꯖꯔꯕ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯥꯏꯊꯣꯡꯅ ꯃꯥꯟꯖ ꯃꯥꯒꯤ ꯊꯃꯣꯏ ꯎꯟꯅ ꯎꯟꯍꯤꯠ ꯆꯦꯟꯕꯒꯨꯝ ꯊꯃꯣꯏ ꯃꯍꯤ ꯂꯥꯡꯂꯝꯃꯤ ꯂꯩꯁꯅꯥ ꯃꯥꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯈꯤꯕ ꯃꯥꯏꯀꯩꯗ ꯃꯥꯟꯖꯁꯨ ꯑꯁꯨꯝ ꯏꯟꯅꯔꯤ ꯑꯁꯨꯝꯅ ꯏꯔꯩꯃ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯁꯪꯂꯦꯟ ꯂꯥꯏꯁꯪꯗ ꯄꯥꯈꯪ ꯂꯩꯁꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯊꯧꯅꯤꯖꯔꯝꯃꯤ ꯂꯩꯁꯅꯥ ꯀꯔꯤꯁꯨ ꯈꯟꯗ ꯃꯥꯟꯖꯅ ꯄꯤꯔꯛꯄ ꯌꯥꯝꯂꯕ ꯊꯝꯕꯥꯜ ꯄꯨꯝꯕ ꯂꯩꯔꯦꯝꯕꯤ ꯃꯥꯒꯤ ꯈꯨꯌꯥꯈꯥꯗ ꯀꯠꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯟꯖ ꯊꯃꯣꯏꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ ꯑꯩꯅꯗꯤ ꯃꯥꯒꯤꯅꯦꯅ ꯄꯤꯔꯒ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯂꯣꯏꯅ ꯀꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯃꯥꯟꯖ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯄꯅꯤ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯟꯖ ꯈꯖꯤꯛ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯂꯥꯏꯁꯪꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯀꯣꯏꯕꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯥꯏꯒꯤ ꯈꯨꯕꯝ ꯃꯆꯥ ꯃꯆꯥ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯤ ꯂꯩꯁꯅꯥꯗꯤ ꯂꯥꯏꯁꯪꯗꯗꯨꯃꯛ ꯂꯩꯍꯧꯔꯤ ꯈꯣꯡꯅꯦꯝ ꯃꯦꯝꯆꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯉꯁꯥꯏ ꯃꯥꯟꯖꯅ ꯍꯦꯛꯈꯤꯕ ꯂꯩꯍꯥꯎꯁꯤꯡ ꯑꯗꯨ ꯂꯩꯍꯥꯎ ꯃꯅꯥꯅ ꯁꯥꯔꯩ ꯁꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯄꯨꯜ ꯁꯦꯝꯂꯕ ꯑꯗꯨ ꯄꯤꯔꯛꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯝꯆꯥ ꯁꯤ ꯅꯪꯒꯤꯅꯦꯅ ꯑꯩꯅ ꯍꯦꯛꯂꯛꯄꯅꯤ ꯂꯧꯁꯤꯜꯂꯨ ꯅꯨꯡꯁꯤꯗꯨꯅ ꯄꯤꯕꯅꯤ ꯃꯦꯝꯆꯥ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯄ ꯃꯈꯩ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜꯗ ꯈꯨꯝꯖꯩ ꯍꯩꯃꯥ ꯇꯥ ꯈꯣꯡꯅꯦꯝ ꯑꯩꯅ ꯂꯩꯍꯥꯎ ꯂꯩꯔꯥꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯕꯗꯤ ꯇꯥ ꯈꯣꯡꯅꯦꯝꯗꯤ ꯀꯔꯝꯍꯥꯏꯅ ꯈꯪꯂꯤꯕ ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯝꯖꯅ ꯂꯧꯔꯒꯦ ꯈꯣꯡꯅꯦꯝ ꯌꯥꯝ ꯈꯪꯕ ꯁꯥꯔꯗꯨꯅ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯤ ꯅꯨꯡꯁꯤꯕꯤ ꯅꯪꯅ ꯄꯥꯝꯕꯕꯨ ꯀꯔꯤ ꯈꯪꯂꯣꯏꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈꯤꯕꯗꯨ ꯃꯦꯝꯆꯥ ꯇꯥꯍꯧꯔꯗꯨꯅ ꯉꯛꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯖꯔꯤ ꯇꯥ ꯈꯣꯡꯅꯦꯝ ꯀꯩ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ 이마기 모모 오이비로 꾸이래 아이는 낭부 간절하고 야다비 야로이 맴사 콩냄에게 란자절 타모이세 도가기 간비가노 와이야두 따보다 맴사 가직 녹사두나 이까이는 룩타키 마따워두다 콩냄디 야자보이 하이는 닝라마리 아묵소 빠칸 하이제레 그이노 낭부 야로이 하이로 맴사 낭 아이기 타모이디 도가이비누다 맴사 마이통 아두묵 룩타라두나 답나 나손 픽 나이레 다 콩님기 타모이 아이는 도가이바기 이틱 레이사디 다닝리바 빠쿰더 세 비자리바 나솜시나 빠쿰니 따콩님 아시 하르두나 맴사 오이기 나빠다 실리바 나솜은도 삐람라가 이까이나 센 키람이 콩님 농아이바기 빤카이 레이트라바곰 하라우라두나 타모이 빼나 미녹 담자람이 맴사나 삐람리바 나솜은도 옌라두나 아숨나 묵수 칸자이 이마 호빨렘 이마 나봉 라가니 나봉 레이리 만자수 솜낭 얏 레스나무 옌람라가 콩냄 옌락바다 레람드라바두다디 까롬 짝크라바누 칸나 티락람미 아섬 옌두나 락바나 우리 콩냄나 와칼기 이박 아마다 타우두나 하라고 미녹 담라두나 레람리바도 마타워두다 만자 콩냄기 낙다 상신두나 아숨나 하이레 까리노 얌 하라우 말리다 마이통도 마카 얌 라미 콩냄 와칼 헥 따부금 쿰레이 하 그이 해바 맴사 쿰락리브도 따보다 만자 비숨가이베 찡칼라두나 하이레 어스 낭 아이부수 맴사오이나 우라바 하 이시보 맴사오이나 우라바바 야레 따우나 라오 맴사 티루세 낭기나 따우도 옌바 얌 누가이tre 아이 하이비라게바 맴사도 야르까니세 야다수 타즈르 까나도노마 이따 템말라가 로이레 콩님 ꯅꯣꯛꯂꯝꯃꯒ ꯑꯗꯨ ꯁꯠ ꯍꯟꯖꯤꯟꯗꯨꯅ ꯃꯃꯤꯠ ꯃꯅꯥꯎ ꯁꯛꯇꯝ ꯑꯃꯗ ꯍꯦꯛꯇ ꯈꯨꯝꯂꯩ ꯏꯁ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯈꯪꯕꯤꯔꯤꯕ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗꯒ ꯂꯥꯛꯑꯒ ꯑꯋꯥꯠ ꯑꯄꯥ ꯁꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯉꯁꯥꯏꯈꯩꯅ ꯂꯩꯁꯅꯥ ꯌꯦꯡ ꯂꯩꯔꯨꯔꯒ ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ ꯈꯪꯉꯕꯣ ꯑꯩꯗꯤ ꯃꯦꯝꯆꯥꯗꯣ ꯅꯪꯅ ꯅꯨꯡꯁꯤ ꯐꯣꯡꯕ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯕꯤꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯏꯁꯧꯒ ꯑꯃꯨꯛ ꯂꯥꯡꯉꯩꯗꯨꯕꯣ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯁꯨ ꯑꯩ ꯃꯤꯠ ꯅꯥ ꯎꯁꯤꯜꯂꯒ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯇꯨ ꯁ꯭ꯋꯥꯏꯗ ꯇꯔꯨꯕꯤꯒ ꯂꯩꯔꯝꯅꯤ ꯍꯥ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯃꯦꯝꯆꯥꯅ ꯄꯤꯔꯝꯕ ꯅꯥꯆꯣꯝ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯇꯨ ꯎꯕ꯭ꯔꯥ ꯅꯥꯆꯣꯝꯁꯦ ꯁꯤꯁꯦ ꯃꯦꯝꯆꯥꯅ ꯄꯤꯔꯝꯃꯤꯅꯤ 이콧막지다 강아브라 아스 이다 낭디함감이나 페이페이 낭기다막다 헤이나 하라우비래 헤이다오 하라우비래 하시비 레박 페이고 이다오 능세
ꯈꯣꯡꯅꯦꯞ ꯃꯃꯤꯠꯀ ꯎꯏꯁꯤꯜꯂꯗꯨꯅ ꯃꯥꯟꯖꯗ ꯄꯥꯎꯇꯥꯛꯀꯁꯨ ꯄꯤꯕꯒꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯅꯤ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯁꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦ ꯏꯀꯥꯏꯔꯛꯄ ꯇꯧꯔꯒ ꯆꯦꯟꯈꯤꯕꯗꯨꯗꯤ ꯊꯃꯣꯏꯁꯦ ꯑꯁ ꯅꯪꯅ ꯈꯪꯂꯣꯏꯕꯣ꯫ ꯍꯣꯏ ꯁꯤꯇꯥꯎ ꯐꯔꯦ, ꯏꯃꯥ ꯂꯩꯔꯦꯝꯕꯤꯗ ꯀꯠꯄ ꯍꯩꯔꯨꯛ ꯍꯩꯔꯥ ꯈꯔ ꯂꯧꯔꯨꯁꯦ, ꯌꯨꯝꯗ ꯏꯃꯥꯒꯤ ꯄꯨꯈꯤꯒꯦ ꯄꯨꯔꯛꯎ ꯍꯥꯏꯔꯛꯄꯅꯦ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕꯤ ꯄꯂꯦꯝꯒꯤ ꯈꯔ ꯄꯨꯕꯤꯈꯤꯒꯦ, ꯂꯥꯎ ꯂꯧꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯦꯂꯩ ꯑꯃꯗꯤ ꯇꯔꯨꯕꯤ ꯈꯣꯡꯅꯦꯝꯕꯨ ꯀꯧꯔꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯔꯨꯕꯤꯅ ꯇꯥ ꯈꯣꯡꯅꯦꯝ ꯃꯤꯗꯤ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯏꯀꯣ꯫ ꯇꯔꯨꯕꯤ ꯄꯥꯎ ꯊꯨꯅ ꯈꯪꯈ꯭ꯔꯦꯗ, ꯑꯩꯕꯨ ꯏꯇꯥꯎ ꯃꯥꯟꯖꯗ ꯍꯥꯏꯕꯗ ꯉꯥꯏꯔꯦ꯫ ꯇꯔꯨꯕꯤ ꯅꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯩ꯫ ꯍꯣ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯣꯏꯅꯣ, ꯇꯥ ꯈꯣꯡꯅꯦꯝꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯆꯣꯝꯒ ꯂꯥꯟꯅꯈꯤꯕꯗꯣ ꯏꯇꯥꯅꯤ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯃꯦꯝꯆꯥꯅ ꯂꯣꯏꯅ ꯇꯝꯃꯛꯏ꯫ ꯈꯣꯡꯅꯦꯝ ꯅꯥꯀꯜ ꯑꯃꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯗꯨꯅ ꯀꯅꯥꯁꯨ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯤ꯫ ꯍꯥꯏꯈꯤꯕꯗ ꯉꯥꯏꯔꯤ, ꯂꯩꯀꯥꯏ ꯆꯔꯥ ꯁꯜꯂꯤꯗꯣ ꯇꯧꯗꯣꯔꯦ ꯑꯣꯏꯕ꯫ ꯏꯀꯥꯏꯕ ꯑꯃ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯕ ꯏꯀꯥꯏꯕ ꯑꯃꯃꯨꯛ ꯄꯤꯒꯦ ꯂꯥꯛꯂꯤꯕꯅꯤꯅꯦꯁꯦ꯫ ꯀꯩꯗꯧꯋꯦꯒꯤꯗ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯗꯣꯔꯁꯤꯕ ꯃꯥꯏꯁꯦ ꯀꯌꯥ ꯀꯟꯊꯣꯛꯀꯦ꯫ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯕꯗ ꯇꯔꯨꯕꯤ ꯀꯔꯤꯅꯣ ꯍꯥꯏꯅꯃꯨꯛ ꯍꯪꯂꯛꯏ꯫ ꯀꯩꯅꯣ ꯇꯥ ꯈꯣꯡꯅꯦꯝ ꯇꯨꯃꯤꯟꯅ ꯇꯣꯝꯇ ꯃꯨꯔꯨꯝ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯦꯝꯆꯥꯗꯣ ꯏꯀꯥꯏꯌꯦꯅ ꯂꯩꯁꯅꯥ ꯊꯤꯔꯨꯅꯤ ꯂꯩꯍꯧꯔꯤ, ꯂꯥꯛꯎꯕ ꯌꯥꯗ꯭ꯔꯦ꯫ ꯈꯣꯡꯅꯦꯝ ꯏꯀꯥꯏꯗ ꯁꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯀꯥꯏ ꯊꯤꯒꯟꯕꯤꯅꯤ ꯃꯥꯗꯤ, ꯑꯩꯁꯨ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯄꯣꯛꯂꯨꯔꯕꯅꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯂꯨꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯄꯣꯠꯂꯨꯝꯒ ꯑꯝꯇ ꯄꯨꯗ꯭ꯔꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯋꯥꯈꯜꯒꯁꯦ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯇꯔꯨꯕꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯃꯤ꯫ ꯏꯇꯥ ꯃꯦꯝꯆꯥꯗꯣ ꯍꯌꯦꯡꯋꯥꯏ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯇꯥ ꯈꯣꯡꯅꯦꯝ꯫ ꯇꯔꯨꯕꯤ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄꯗ ꯉꯥꯏꯔꯤ ꯀꯩꯅꯣ, ꯄꯟꯊꯨꯡꯒꯤ ꯋꯥꯔꯤꯒ ꯇꯧꯈꯤꯒꯨꯝꯁꯤ, ꯁꯤꯡꯖꯨꯒ ꯌꯥꯝ ꯆꯥꯅꯈꯤꯗꯣꯔꯤꯀꯣ, ꯄꯥꯠꯇ ꯍꯤꯒ ꯇꯣꯡꯃꯤꯟꯅꯗꯨꯅ ꯊꯝꯆꯦꯠ ꯊꯝꯕꯥꯜꯒ ꯍꯦꯛꯃꯤꯟꯅꯈꯤꯗꯣꯔꯤ, ꯂꯥꯡꯅꯣ꯫ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯣꯏꯅꯤ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯟꯖ ꯇꯔꯨꯕꯤ ꯈꯣꯡꯅꯦꯝ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯦꯂꯩ ꯃꯥꯗꯤ ꯉꯥꯡꯅꯔꯤꯕꯒꯗꯨ ꯇꯥꯔꯨꯗ꯭ꯔꯦ, ꯃꯥꯟꯖꯕꯨ ꯇꯨꯃꯤꯠ ꯃꯃꯩ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯐꯖꯕ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇ ꯃꯥꯟꯖ ꯃꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯅꯤ, ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤꯅꯤ, ꯈ꯭ꯋꯥꯡꯗ ꯑꯉꯧꯕ ꯐꯩꯖꯣꯝꯕꯨ ꯁꯦꯠ, ꯂꯦꯡꯕꯥꯟꯗ ꯂꯦꯡꯌꯥꯟ ꯐꯤꯕꯨ ꯌꯥꯟ, ꯃꯥꯏꯊꯣꯡꯗ ꯃꯂꯦꯝ ꯂꯩꯁꯥꯕꯨ ꯅꯝꯂꯤꯕ꯫ ꯁꯕꯥꯟ ꯌꯦꯡꯉꯤ ꯊꯧꯗꯨ ꯅꯨꯡꯁꯨ ꯂꯁꯤꯡ ꯃꯐꯨꯜꯒꯨꯝ ꯄꯨꯈꯤꯅꯤ, ꯃꯥꯏꯊꯣꯡ ꯌꯦꯡꯉꯤ ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯂꯝꯆꯠ ꯌꯦꯡꯉꯤ ꯄꯂꯦꯝꯕꯨ ꯂꯥꯠꯆꯕ ꯄꯥꯔꯤꯅꯤ, ꯋꯥꯉꯥꯡ ꯌꯦꯡꯉꯤ ꯂꯦꯝꯃꯤꯗꯣ ꯀꯨꯂꯩ ꯀꯨꯁꯨ ꯑꯣꯏꯔꯤꯕ ꯐꯖꯔꯕ ꯃꯥꯏꯊꯣꯡꯅ ꯍꯥꯏꯐꯦꯠ ꯈꯖꯤꯛ ꯅꯣꯛꯄꯗꯤ ꯃꯦꯂꯩ ꯀꯧꯕꯤ ꯇꯅꯧꯕꯤ ꯃꯥꯅ ꯀꯔꯝꯅꯕꯨ ꯌꯦꯡꯂꯣꯏꯁꯤꯒꯦ? ꯃꯤꯁꯅꯥ ꯃꯥꯅꯗꯤ ꯀꯨꯞꯄ ꯀꯧꯕ ꯂꯩꯇ ꯌꯦꯡꯖꯩ, ꯋꯥꯈꯜ ꯃꯥꯅꯁꯨ ꯏꯀꯥꯏ ꯈꯪꯗꯦ ꯆꯩꯕꯤꯔꯤ꯫ ꯌꯦꯡꯂꯣꯏꯒꯤ ꯉꯝꯗꯦ, ꯌꯦꯡꯂꯕꯁꯨ ꯃꯤꯆꯥꯅꯈ꯭ꯔꯕꯗꯤ ꯈꯟ ꯏꯀꯥꯏꯖꯔꯤ, ꯙꯣꯂꯤ ꯇꯒꯣ ꯅꯤꯡꯉꯣꯜꯒꯤ ꯄꯨꯟꯁꯤ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯒꯤ ꯂꯥꯟꯅꯤ ꯁꯣꯛꯅꯔꯤꯕ ꯃꯥꯅꯤ, ꯃꯦꯂꯩꯅ ꯃꯥꯟꯖꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯕꯨ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯨꯡꯁꯤ ꯀꯔꯝ ꯐꯣꯡꯒꯅꯤ? ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯕꯇꯅꯤ, ꯍꯥꯏꯖꯕꯗꯤ ꯉꯝꯖꯗ ꯂꯦꯝꯂꯩꯅ ꯋꯥ ꯉꯥꯡꯒꯦ ꯈꯟꯕꯗ ꯂꯥꯏꯖꯦꯁꯤꯡ ꯃꯥꯅ ꯄꯂꯣꯟ ꯆꯦꯠꯅ ꯉꯥꯡꯕ ꯌꯥꯔꯣꯏ ꯊꯠꯄꯒꯨꯝ ꯐꯣꯡꯉꯝꯗ꯭ꯔꯕ ꯅꯨꯖꯥ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯦꯂꯩꯅ ꯑꯁꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯇꯔꯨꯕꯤ ꯃꯦꯂꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇ꯭ꯔꯗꯣ ꯏꯇꯥ ꯃꯦꯂꯩ? ꯃꯦꯂꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯩ꯫ ꯍꯣꯏ ꯃꯥꯅꯤ ꯆꯨꯝꯃꯤ ꯏꯇꯥ꯫ ꯃꯥꯟꯖ ꯃꯦꯂꯩꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯦꯂꯩ ꯅꯪꯕꯨ ꯋꯥꯒ ꯑꯝꯇ ꯉꯥꯡꯗꯦ, ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟ ꯁꯨꯝ ꯂꯩꯔꯤꯗꯨꯕꯣ? ꯃꯦꯂꯩ ꯃꯣꯃꯣꯟ ꯈꯖꯤꯛ ꯅꯣꯛꯆꯔꯗꯨꯅ ꯈꯨꯝꯂꯩ꯫ ꯇꯥ ꯃꯥꯟꯖ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯥ ꯈꯣꯡꯅꯦꯝꯒꯤ ꯋꯥꯔꯤ ꯇꯥꯔꯤꯅꯦ ꯑꯩꯁꯨ꯫ ꯃꯥꯟꯖ ꯈꯣꯡꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯐꯔꯦꯁꯦ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯂꯥꯛꯑꯣ, ꯏꯃꯥ ꯂꯩꯔꯦꯝꯕꯤꯗ ꯀꯠꯄ ꯍꯩꯔꯨꯛ ꯍꯩꯔꯥ ꯂꯧꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯁꯅꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯋꯥꯡꯂꯦꯟꯁꯨ ꯃꯇꯥꯎ ꯂꯦꯝꯕꯒ ꯆꯪꯂꯛꯄ ꯇꯥꯟꯖꯥ ꯆꯥꯅꯔꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯏꯇꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯣꯀꯣ, ꯑꯩ ꯏꯃꯥ ꯂꯩꯔꯦꯝꯕꯤ ꯈꯨꯔꯨꯝꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯦꯝꯕ ꯂꯥꯏꯁꯪꯗ ꯀꯥꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟꯁꯨ ꯂꯩꯁꯅꯥꯕꯨ ꯎꯔꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯁꯅꯥ ꯑꯩ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯋꯥꯔꯧꯅꯨꯀꯣ, ꯅꯪꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯁꯨꯝ ꯁꯦꯝꯂꯤ ꯈꯅ ꯅꯤꯡꯊꯤꯖꯕ ꯂꯩꯔꯥꯡ ꯀꯌꯥ ꯊꯤꯔꯤꯉꯩ ꯍꯥꯏꯅꯈꯤ ꯃꯇꯝ ꯈꯖꯤ ꯍꯦꯟꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ꯫ ꯂꯩꯁꯅꯥ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯖꯕ ꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯁꯨ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯇꯥ ꯋꯥꯡꯂꯦꯟ, ꯏꯃꯥ ꯂꯩꯔꯦꯝꯕꯤꯒꯤ ꯊꯧꯒꯜ ꯂꯣꯏꯕꯗ ꯉꯥꯏꯔꯤ꯫ ꯑꯣ ꯑꯩꯗꯤ ꯅꯪ ꯂꯩꯔꯝꯂꯔꯣꯏꯗ꯭ꯔꯅ ꯈꯜꯂꯨꯔꯕꯅꯤ, ꯑꯗꯣ ꯁꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝꯂꯛꯄꯅ ꯁꯣꯝꯅꯤ, ꯅꯪꯕꯨ ꯈꯣꯏꯗꯥꯗꯕ꯭ꯔꯣ? ꯇꯥ ꯋꯥꯡꯂꯦꯟ ꯊꯃꯣꯏ ꯃꯥꯒꯤꯗꯤ ꯃꯥꯟꯖ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯔꯕ ꯅꯪꯅ ꯄꯤꯕ ꯈꯨꯗꯣꯜꯕꯨ ꯀꯔꯤꯒꯤ ꯂꯠꯅꯗꯨꯅ?
apam pamna thirugani thamoi mana khoidasai chinthokpasu pamusai nuja oibi molankhada thamsagi cheksina asi haraduna leisna nasomudu laurammi mani wanglen asi leisna magidi punsi khuloi oigi khanjaba thamoi nungda lachaba nungsibani leisna madi mabungsel sepi oibana mataroi kanada tamthoklamde lengmanaba kanada su wanglen makoi anigi mari taklamde wawa lauda kanasu khanganda anidu ingna sikna nungsina zabani wanglen su adumangai manja mana leisna khanjabadagi wanglen leisna bu khanjaba nungsijaba sina tabanate leisna masum langidamak thawai oibi mana nongdol thakda thokpi thajama bu piyo hairabasu piba ngamgadaba wangleni pakhang thamoi magidi mabema oiribi singel karambaga bu sangdamna sige u thambagni haisira atangbini mahakti laibak sauba kanagi mapu mana semkhraba pungning ani longdabi wanglen gidi leisna ni wanglen leisna bu nushina yengladuna asumna hairaklamni leisna nangbu inakta thamningbana pukning asi nungoni tubu nangi pa matungina ngairibani aisu wana mikubado tawanglen matam ko bilere bimana adumak pujarakani karigi pukning adu langtaknabano imada suaigi pabungi su ayaba lagjarakiki leisna ai nangbu ngaigani aisu pabungda haiduna hairang leirang puduna nangbu hainabu laghanke leisaringai nungsibu punsi naning tongna hai humna leisako pakangaina nirang nangi sambal oina leigeko tawanglen mihausawa taibangni aisu idom kuina leining badinate nangi nathanungda lotjaningi khutsa thektuna ngairibani aisu nangi nungsikada lakadaba numito asumna pakhang leisa ani ngahak pukmen pauminarabada leisna su hallage khalladuna asumna hairaklammi phare tawanglen ngasigidi aisu hankragi itaroi singsu ngairamlagani tawanglen su hannaba tawbiro phare leisna ningthin haloko aisu imalarembibu amuta khurumjarukige aduga hallage asi hainaraduna wanglen amadi leisna hanna khirami wanglena laisang he kakibaga memsa taha lakladuna leisna bu kaurei leisna ho ita leisna yumda mu hanna batawrasi law ita memsa isu nakhoi bi yenglamani ita darubi ita mele hoidi kaidi leurage memsa khajik nokladuna khumi ta khongnemga ta manja khoi moi wari sana hobani chana batawrasi asi hairugena lakpani ta ado law moidesu chana batawrasin hairasi hoi hairurasi ta asi haraduna khajik lakpada manja khongnem tarubi melei su laklammi memsa mataroi tarubi amadi melei daire ita tarubi ita melei lai khurum su lorabanina ekhoi amuk hanna batawrasi do tarubi nokladunu khumlei halle se hairu ita memsa ta khongnemga pukmen pangmina roidro asi haraduna tarubi nui melei su khajik nui memsa su ikaraduna tumi leirami memsa na khumjabada wari khangdaba leisna karino haina tarubi dhangjari tarubi leisna da wari puma tamlaba matungda leisna su khajik nokladuna hairaklammi haima ita memsa aidi khangnuche adudi tarubi melei aikhoi hum swaida nghaktang leiki ita memsa ta khongnemga wari sanaraga nang tholauko asi haraduna mata humdu chakhrabada manjasu asumna haire ita khongnem isu hairu khara laurkhigi nang memsa gori sanau ko manjasu momonok laduna laisanglumda chatki khongnem memsa ga makhoi ni khak ngairabada asumna hairaklammi memsa asigi haloko nomu unasi ai melido pausilaki aduga ningthina phaminaduna pukmen pawmina kisi memsa khonjel tapna khoita khongnem ayalam lagi ta khongnem su yumda ningthina hanbiru chalukigi ko dude ayasum leuri asumna memsa mataroi singna ngari badugi manak tamna satkirami khongnem su yenghauri wakhalda sumna khali nusibi memsa aibu thamoi singna nusirabadi amutang onthokton yenglamko onthoro mi memsa su sum satna tunghandun yenglaklami adumna yenglaklabada khongnem mathabakta makhut ani paisinduna mamit usimkhirami mataududa memsa su nokjaraduna senkirami asumna manjasu
ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯗꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯕꯗ ꯎꯔꯦ ꯈꯣꯡꯅꯦꯝ ꯃꯈꯨꯠ ꯑꯅꯤꯅ ꯃꯊꯕꯥꯛꯇꯒ ꯄꯥꯏꯁꯤꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯈꯣꯡꯅꯦꯝ ꯇꯨꯝꯁꯤꯠ ꯐꯥꯗꯦ ꯍꯥꯏꯗꯨꯅ ꯂꯦꯞꯅ ꯇꯨꯝꯂꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯥꯒꯜ ꯑꯃ ꯋꯥꯈꯜꯒ ꯄꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯔꯗꯨꯅ ꯈꯣꯡꯅꯦꯝ ꯆꯞ ꯇꯤꯡꯕ ꯃꯥꯏꯊꯣꯡꯗ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯌꯦꯅꯤꯡ ꯆꯣꯡꯖꯔꯛꯂꯤ ꯋꯥꯈꯜꯁꯦ ꯃꯁꯤꯒꯤ ꯁꯨꯛ ꯁꯥꯗꯧꯕ ꯄꯨꯔꯨꯝ ꯍꯩꯇꯨꯞꯁꯤꯅ ꯍꯦꯛ ꯊꯨꯒꯥꯏꯗ ꯃꯥꯟꯖ ꯇꯥꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯑꯃꯨꯛꯁꯨ ꯍꯪꯉꯤ ꯍꯣꯏ ꯇꯥꯎ ꯀꯔꯤ ꯍꯥꯏꯕꯅꯣ ꯉꯥꯎꯔꯕ ꯅꯪꯕꯣ ꯍꯣꯏ ꯉꯥꯎꯗꯤꯌꯦ ꯑꯩ ꯉꯥꯎꯗꯦ ꯂꯩꯁꯥꯕꯤ ꯁꯅꯨ ꯅꯤꯉꯣꯜꯁꯤꯡꯁꯨ ꯆꯠꯈ꯭ꯔꯦ ꯄꯥꯈꯪ ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯦ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯟ ꯀꯥꯏꯕꯁꯤꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯍꯜꯂꯁꯦ ꯁꯤ ꯅꯪꯒꯤꯁꯨ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯧꯔꯛꯄꯅꯤ ꯁꯤ ꯄꯥꯏꯁꯤꯜꯂꯨꯁꯤ ꯐꯔꯦ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯥꯟꯖ ꯑꯃꯗꯤ ꯈꯣꯡꯅꯦꯝꯁꯨ ꯍꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯁꯛ ꯆꯦꯠꯄꯤ ꯂꯩꯕꯥꯛ ꯂꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ